Hello, mayam dai chandok chari. Aina RK Isan thoida ai isan nupi amo ina. Ai di kaya tara ai di isan nupi lejade. Ado isan nupi amo ina aina nungsijaba. Ado isan nupi amo ina khanjaba. Ado main tawna aina dum phagi jukai mamang na so dum tawje. Ado dum ai handak lani matang na so dum aina matheng dum tawje RK Isan thoida. Ado sam na aina na hatok ni ka na dumaina ina phagi oina tawjeruba haita phagi oina khallaga tawjeruba adogi mana live tharing matamduda ado mana masagi tension oram majai matang da atopagi maramda do aina phagi oin tawudo mana iti mathumoida kitang pan ba male mathumoida sokhiba male ado aingon jam warore ado hoi matung manau ai mongonda tumaina phagi tawjaroi adogi aina tawgiba khudimak RK Isan thoina mabung amo ina khallaga ngapio aduka ai mayam da so ai request tawjari mayam da asi media gi kudang mayam da request tawjari ado aina isam tawjarubni ko do isam tawjaraga sunga sagi ai haido moina lana khani maleba wahi asidi di hinjamna khallaga loina panghanda khalle ado kaisunati ado aina kitang choyibni ado aina matung naw ai kanada so I phagi tawjaroi matung naw kanada so adumu haido sijina roige ado phare isan na so aibu mabung amo ina ngapyo asikak ai haijan ni mayam kurumjari okay jai bhaminasi Kemana? Yo tayo luôn.